Thamoidadi prok prok saklibani thaunadi phudokpham khangde phurup asibu kaisoitna khanba irai laina sanabiba ngahak ki themba loina khangi hauzik aroiba upai ama oine khoida khulai ama khaklei masinatana maithiba pibi yam warani madudi lengjen manaba kanana police no kanana misama yam no kanana CSO no kanana politician no kanana kari no amata thidana kanamata chithadana yumthongi sab manana lepa khaktara punama maithiba piba ngamgani khulai asina tiba makhaidi ekoi herena putha khiduna phagulakpa sungam ngamnaroi phibam asi yauraba phawbada ekoi aphau saba singthanabagi mami ama yam sauna tagum tauri haina arambai tengon gi PRO Robin Mangang khairakpamna phongdrokli Desam office police na solon sinamba du desam gi thomi singa nungthang thu aikre Manipur gi popular government ama semnaba MLA nipuga marina ready da leire MLA T Hais Radhesyam MLA Taraga governor ga unakre sahi taruk khaktangai ri bi Machanupi gi Ekai Khumnaba Manghanbagi sahi kun ga taruk tha taraka mathoi nimit marini gi phadok pikre Myanmar gi TNNA na hauzik KIA amadi PDF ki lanmi mayam phajin duna thamkre XCM Birendagi PSO lauthokre security sing masagi mafam da hankina bahaikre Kuki MLA sing na separate administration talabasu Mei Esing Khudingmak Asembly dagi Lwrmle Gwantabigi thokdoki case high court yaurakre mathang thagi dang tarada Manipur high court na wayen chatharagani matik mayai khaktanatana malem gi khwaidagi pawar leiba lebak taragi minglaw thorokpada India yaukhidre aroibo ina red marty domdagi mataga lokhachage Manipur India dagi ningkha tamgodaba samna dali thawbani miyam gi pukning thainaraba state lengak samlakpani